Image PAODAM eng tabi basingbo nomaitem kajal devina khurumjari. Ahanbada maru eba pau pijari. Chayol ama chatharakpa drama thorak shuba Wildlife Week 2025 losinbagi tharom pangthokre. Mera Hau Chongba Festive Fair ITS Impact on Traditional Market Haiba Hiramda numit ini chathagadaba seminar kam workshop masi haudokre. Patmaratna English School Kaksingi Sana Fungdong bagi tharom pangthokre. Loinana India da hanba oina lakliba British Prime Minister K. Starmerna Prime Minister Narendra Modi ga unaduna hiram kayada wari sanakre. Mapungweba pau Sa Uchek Singh Phaba amadi umang kannabagi damak lamdamasi Forest Department NGO amadi miyam punna mahausagi khal asi kaidana ngakna thamnaba hotnaminasi haina Manipur gi Governor Ajay Kumar Balana phongdokre wafam asi lebak asigi mafam pumbada October 2 dagi October 9 phauba tongan ba pandamda Natharakpa Humudra Mathoi Shuba Wildlife Week 2025 Lusimbagi Tharomda Phongdokhibani Forest Department Government of Manipur na sinduna Human Wildlife Coexistence Haiba Hiramda Palace Compound da Leiba City Convention Center da pangthokhiba tharom aduda Manipur Chief Secretary Dr. Punit Kumar Goyal Principal Chief Conservator of Forest PCCF Manipur Anurag Baspai amadi maru oiba lengaki makok thongba officers sing Central Security Force amadi school gi mahiroi sing su saru yaki Wildlife Week kamai lena pangthokhiba essay amadi painting competition da makok mathang ta khraba singda certificate citation amadi sel gi mana lanthokhi miyam da wildlife amadi forest kannabagi matangda awareness pikhiba NGO sing amadi wildlife kanba sing desu sel gi mana ikai kumnabasu utki Governor Ajay Kumar Balana makhata aduna hai lamlaki sa uchek singbo ngakpi senbiba amadi umangkok yokhatpa haiba asi mioiba ekhoigi tawfam thokpa thaudangni state asigi mipum khudingna makhoibu luna tawba makhoigi khongul muttanaba hotnaba mathau tai sa uchek sing leitanadi mioiba ekhoi khaktana hingba yaroi wildlife leitragadi mioiba ekhoi malem sida hingduna leiba yaroi haiki lamlaki sa uchek singna mioibada tangjoraga hingba nate ekhoi mioibana lamlaki sa uchek singi mapan tangjori bani basi khangduna makhoibu ngakpi senbiba amadi matam chana kanbiba mathau tai Manipurda malemgi atopa mafamda tangna phangba sa uchek amadi orchid makhal kaya phangli kaibul lamjau national park ta malemgi mafam atai da leitaba sangai loktak pat ki atauba fumdi leiri malemgi oina yam sangna paibada sak khangnariba amul falcos uchek asishu Tamilong district ta chaktaba lakli haiki network Kanba haibasi ekhoigi tawphadraba thaudang ni haraduna tungi mirol ohegadawriba mahiroi singda awareness matik chana piduna mahausagi khalda ahongba piriba asigi matangda amadi malem ase kanabagi damak lawgadaba thaudang sing khanganba mathau tai haiki aying asage khal kaitharakpa hongnakliba sigi matangda palladuna governor na makha tana haikibada nongjo nungsa amadi saba gi chang hengalakliba matam chadaba weather Ising ichau thokpa hingalakliba kaya sida aikoina isa na wakhal taba masu changi tampak sidagi hauraga chingi lamdasu umang wamang kanbagi wakhalon park sanna sandominasi umang wamang kanba ecological balance ngakpa haibasi Forest Department khaktana yaroi miyamgi thaudang yaudaba yadi maram aduna punna khusam naraga chapminasi phongdokhi Ngasi tharom aduda Governor na Romek ki kuthangda rescue tawrakhiba lamlaki sa Burmese python Bengal slow loris Myanmar box turtle amadi leopard case thadokhi Wildlife Trust of India ga khusam naduna Manipur Bear Conservation Project Governor na launch tokhiba loinana Flight Fur and Fangs Encounters with the Wilderness of Manipur Forest haina mingthonba larik ama phongki amadi Nesak Isroga khusam naduna puthokpa web application Forest Resources Assessment and Monitoring System so hangdoki. To protect, preserve and cherish the living heritage of our state. Thank you very much once again. Thank you Mr. Vajpayee for organizing this and generating awareness. Hope the department officers carry it forward in the days to come also by involving schools, involving education department and involving NGOs. With these words, I would like to thank all of you. Thank you.
Siddharth Kishore Dev Burman Manipur Lok Ayuktagi non-judicial member oina ngasi wasak laukre Ras Babange Darbar Hall da pangthokpa Siddharth Kishore Dev Burman bu Manipur Lok Ayuktagi non-judicial member oina wasak laubagi tharong adu Manipur gi Governor Ajay Kumar Balana pangthoki wasak laubagi tharong adu da MLA Awangboy Niumai MLA Mayang Lama Rameshwar Singh Manipur gi Chief Secretary Dr. Punit Kumar Goyal Security Advisor Kuldip Singh DGP Rajiv Singh Advocate General Senior officers amadi official kayasu saru yaki National People Party ki pandamsu lamdamasida amuk hanna mahausagi tangdu laitaba punshirol da hanjuna bahona bada mateng pangbani haina National People's Party NPP National President amasung Meghalaya gi Chief Minister Conrad K Sangmana phangdokre wafam asi mahaki Manipur amadi Nagaland gi khongchatta ngasi Imphal Airport ta thungnakibada pamisingna hangba wahangi pakhumpi aduna phangdokibani mahaki Manipur khongchat ki matangda mahakna hai khongchat asida lamdamasigi oriba phibam asigi da leiriba community kudingi CSO singa wari sanaduna lamdam asida mahausagi tangdu leitaba amuk hanjalakna ba hotnariba sida Yesina kamdawna mateng panggadagi hai bagidamak lakpani phongdoki airport tagi hotel da chatkraba matung mitei amadi nagagi CSO sing unaduna wari sanaki baga loinana IDP singasu unaki loinana Manipuri governor gasu Ras Bhavanda unaki masigi matung numidang wairamda MPP MLS state executive members amadi party functionaries singa mifam pangthoki hayeng ayu paumi singa unaram laba matung Dimapur gi damak Imphal thadokani Dimapur chapagi lambida kangpokpi gi CSO singasu unaram gani District Administration Kaksing amadi Kaksing Municipal Council gi tengbang aloinana Kaksing Bazar Business Welfare Association KBBWN na ani shuba Kaksing Night Plaza gi tawram ningol chakoba amadi Diwali gi yenglaga chotliba October tha sigi oina October 18 nomaijing numitta oina pangthoklagani haina KBBWA gi President Yengkhom Rajendra na phongdorakli ngasi Kaksing Municipal Council gi conference hall da Kaksing Municipal Council gi caretaker chairperson Naurem Sanjay Kumar Executive Engineer N Ramchandra Assistant Executive Engineer Salam Jogeshwar Kaksing Bazar Business Welfare Association Secretary Arun Kumar amadi atai thaupuba sing yauna pangthokpa paumi singa unaba amada Rajendra na phongdokhibani 2025 hairiba numit asida pung manga nungdawaram gi pung manga dagi pung 13 phauba Kaksing Bazar gi area da maruina Budiras Road Machin High Mass number 1 sidagi hauraga ikoina kongnang mari phang ba haina khangna jariba High Mass number 2 asi phawbugi lambi gi nakal amada Night Plaza si sinjagani Mera Hau Chongba Mailena Mera Hau Chongba Festive Fair its impact on traditional market Hai Bahiramda Numit Nini Jupna Chithagadaba seminar cum workshop ki tharom haudokre Director of Handlooms and Textiles Manipurna Sinduna Ibuyama Sumang Lela Sanglen the Pangthokiba Tharomaduda Director of Handlooms and Textiles Manipurgi Financial Advisor T.S. Gunindro MS Tanu Creation gi Proprietor Amadi National Awardee Indira Khetrimayum NID Senior Designer Haubam Sukumar Amadi Director of Handlooms and Textile Manipurgi Deputy Director T.S. Basantana Wangangloi Oina Saru Yakhiba Loinana Mutua Museum gi Director Mutua Bahadur na seminar cum workshop adugi moderator oina saru yakhi tharom aduga mailena Director of Handlooms and Textile Manipur gi Deputy Director T.S. Basantana phongdorakpada lamdam asida lairiba kanglufuru khudingmaki miyoi singna puthok chaba potlam sing miyamda leiba yonba yabagi platform ama pibibani loinena lamdam asida gi thokliba handlooms amadi handicraft ki oiba potlam sing asi yonbada achoba discount piduna miyamda phanghanna ba hotnabani amadi Mera Hau Chongbaga Mailena Pangthok Liba Mela Sida Punna Stall Humpuna Saru Yari Masigi Manungda State Amasung National Awardee Fanglaba Singna Pamba Stall Taragi Matakda Yawbuta Natana Lamda Masigi Yellow Furup Singi Miyoshina Sazaba Handlooms Amadi Handicraft Ki Potlam Kaya Amasuputotuna Miyamda Fanghalli Haina Fongdoki
ꯂꯩꯔꯤꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯁꯤ ꯃꯥꯂꯦꯝꯒꯤꯁꯨ ꯈꯪꯅꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯟꯗꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯝꯖꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯃꯤꯅꯥꯔ ꯀꯝ ꯋꯥꯔꯛꯁꯣꯞ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯦꯟꯂꯨꯝ ꯑꯃꯁꯨꯡ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯃꯇꯥꯡꯗ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯗ ꯀꯔꯤ ꯄꯨꯔꯛꯄ ꯌꯥꯕꯒꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯄ꯭ꯔꯣꯗꯛꯁꯤꯡ ꯑꯁꯤ ꯄ꯭ꯔꯤꯖꯥꯔꯕꯦꯁꯟ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯃꯁꯨꯡ ꯄ꯭ꯔꯣꯃꯣꯁꯟꯅ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯀꯔꯤ ꯄ꯭ꯔꯣꯁꯄꯦꯛ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠ ꯑꯍꯨꯝ ꯊꯣꯛꯑꯦ ꯍꯥꯏꯔꯁꯨ ꯄꯤꯛꯂꯕ ꯂꯝꯗꯝ ꯑꯁꯤꯗ ꯁ꯭ꯀꯨꯜꯁꯤꯡꯅ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔꯁ IAS ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔ ꯈꯔ ꯄꯨꯊꯣꯛꯂꯒ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯃꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯃꯅꯤ ꯍꯥꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯦꯝꯍꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥ ꯃꯁꯥꯒ ꯆꯥꯟꯅꯕ ꯃꯁꯥꯅ ꯍꯩꯖꯕ ꯍꯤꯔꯝ ꯀꯌꯥ ꯑꯗꯨꯗ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯍꯟꯕ ꯉꯝꯂꯕ ꯃꯇꯝꯗꯨꯗ ꯍꯥꯏꯒꯗꯕꯅꯤ ꯂꯦꯝꯍꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯀꯛꯉꯥꯎꯅꯗꯨꯅ ꯂꯩꯔꯕ ꯖꯣꯕ ꯁꯤꯀꯔꯁ ꯑꯣꯏꯔꯕ ꯑꯃꯗꯤ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯕꯗꯤ ꯁꯃꯥꯖ ꯑꯁꯤꯗ ꯑꯃꯥꯡꯕ ꯀꯌꯥ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯅꯥꯎꯔꯦꯝ ꯄ꯭ꯔꯕꯤꯟ IASꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯄꯠꯃꯥꯔꯠꯅ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯀꯛꯆꯤꯡꯅ ꯆꯍꯤ 50 ꯁꯨꯔꯛꯄꯒꯤ ꯁꯅꯥ ꯐꯨꯗꯣꯡꯕꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯔꯝ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝ ꯍꯣꯜꯗ ꯍꯧꯗꯣꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ Minority Affairs OBC and SC ꯑꯃꯁꯨꯡ YAS Government of Manipurꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯊꯧꯁꯨ ꯄꯨꯔꯤꯕ ꯅꯥꯎꯔꯦꯝ ꯄ꯭ꯔꯕꯤꯟ IAS ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯐꯣꯔꯃꯔ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯗꯥꯛꯇꯔ ꯅꯣꯡꯃꯥꯏꯊꯦꯝ ꯔꯥꯖꯃꯣꯍꯟ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯦꯅꯦꯖꯤꯡ ꯀꯃꯤꯇꯤ ꯄꯠꯃꯥꯔꯠꯅ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯄꯨꯈ꯭ꯔꯝꯕꯝ ꯔꯅꯀꯨꯃꯥꯔ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯔꯕ ꯃꯤꯊꯨꯡꯁꯤꯡ ꯑꯣꯏꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯏꯝꯐꯥꯜ ꯋꯦꯁ ꯃꯌꯥꯡꯂꯝꯕꯝ ꯔꯥꯖꯀꯨꯃꯥꯔ IAS ꯁꯨꯄꯔꯏꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯏꯝꯐꯥꯜ ꯋꯦꯁ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯤꯕꯀꯥꯟꯇ IPS ꯑꯃꯗꯤ ꯁꯨꯄꯔꯏꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯕꯤꯁꯅꯨꯄꯨꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯔꯕꯤꯀꯨꯃꯥꯔꯅ ꯁꯔꯨꯛ ꯌꯥꯈꯤ ꯄ꯭ꯔꯕꯤꯟꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯅꯁꯨ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥ ꯃꯁꯥꯗ ꯄꯤꯊꯣꯛꯇꯨꯅ ꯌꯥꯎꯔꯛꯂꯕ ꯃꯒꯨꯟꯁꯤꯡ ꯑꯗꯨ ꯈꯪꯗꯣꯛꯄꯤꯗꯨꯅ ꯑꯐꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯃꯈꯣꯏꯕꯨ ꯄꯨꯕꯤꯅꯕ ꯍꯣꯠꯅꯕꯤꯒꯗꯕꯅꯤ ꯂꯣꯏꯅꯅ ꯂꯝꯕꯤ ꯑꯗꯨꯗ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯃꯤꯁꯛ ꯑꯣꯏꯍꯟꯅꯕ ꯂꯝꯇꯥꯛꯄꯤꯒꯗꯕꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯅꯁꯨ ꯃꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯍꯩꯖꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯈꯥꯡꯕ ꯀꯟꯅ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯑꯁꯤꯅ ꯍꯦꯛ ꯂꯤꯡꯈꯠꯂꯛꯄꯗꯒꯤ ꯂꯤꯡꯈꯠꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯈꯤꯕ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯈꯤꯕ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯑꯣꯖꯥꯁꯤꯡ ꯁ꯭ꯇꯥꯐꯁꯤꯡ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔꯁ ꯑꯣꯏꯈ꯭ꯔꯕꯁꯤꯡ ꯁ꯭ꯄꯣꯔꯠꯁꯇ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯑꯦꯛꯖꯤꯕꯤꯁꯟꯗ ꯃꯅꯥ ꯂꯧꯔꯛꯈ꯭ꯔꯕ ꯑꯃꯗꯤ ꯁꯔꯨꯛ ꯌꯥꯔꯨꯕꯁꯤꯡ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯃꯤꯊꯣꯏ ꯃꯤꯍꯦꯜꯂꯕꯁꯤꯡꯗ ꯑꯆꯨꯝꯕ ꯈꯨꯗꯣꯜꯄꯣꯠ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯈꯤ ꯁ꯭ꯀꯨल ꯑꯁꯤꯒꯤ ꯑꯦꯂꯨꯃꯤꯅꯤ ꯃꯦꯝꯕꯔꯁꯤꯡꯅꯁꯨ ꯍꯧꯖꯤꯛ ꯁ꯭ꯀꯨल ꯑꯁꯤꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕ ꯇꯤꯆꯤꯡ ꯑꯃꯁꯨꯡ ꯅꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐꯁꯤꯡꯗꯁꯨ ꯈꯨꯗꯣꯜꯄꯣꯠ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯂꯣꯏꯅꯅ ꯁ꯭ꯀꯨल ꯑꯁꯤꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯑꯋꯥꯕ ꯐꯣꯡꯗꯣꯛꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯅꯧꯅ ꯁꯥꯕ ꯂꯣꯏꯔꯕ ꯁ꯭ꯀꯨल ꯑꯁꯤꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯔꯨꯝꯁꯨ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯅ ꯍꯥꯡꯗꯣꯛꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯔꯝꯈꯤ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯀꯜꯆꯔꯦꯜ ꯗꯥꯟꯁ ꯔꯤꯁꯥꯏꯇꯦꯁꯟ ꯌꯣꯒ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟꯅꯆꯤꯡꯕꯁꯨ ꯀꯌꯥ ꯎꯠꯈꯤ ꯀꯥꯏꯕ ꯈꯪꯗꯅ ꯋꯥꯕ ꯈꯪꯗꯅ ꯍꯣꯠꯅꯈ꯭ꯔꯤ See, that is something that all of us should learn. Sine aina mayam thamjaningbase. Aduga now PRC matamda aikoi Kaksinga High School da tammi tamambadagi aikoi gi class itself tagi so mi amani tawraga hojik PRC salam gi kano sida hawrappa matamda PR da adi kano tawe PR Sakhi matamda there were lots of skepticisms. Ngasai ka Harrison rana haibudo mayam tanar kan sida English Sub Treasury Officer Kaksingna Kangal Lakpagi Matung Inna Sub Treasury Office Kaksingi Makada Leba Pensioner Sengi Photo Kapagi Tarom Chatlibat Tha Sida Pangthok Lagani Photo Kapagi Taromasi Laklibat Tang Humduidagi Tang Tarat Fauba Suti Nataba Numit Singda Ayuk Pung Taramathuidagi Nuntil Pung Ani Fawa Pangthokani Haina Kaksing District Pensioners Association Gi Secretary na Thadorak Pacharol Amana Kangal Lakpa Lawinana Pensioners Singna Photo Kapalakpada Pension Book Purakadabani Hairi
Doping in Sports Ethics and Regulation haiba hiramda nongmagi oiba workshop pangthokre. Ministry of Youth Affairs and Sports Government of Manipur gi mieng makhada National Sports University Impal senduna Khumal lampakta leiba National Sports University gi multipurpose hall da pangthokiba tharomaduda National Sports University gi Vice Chancellor O Dr. Shyam Sundarat, NDTL gi Director and CEO Dr. PL Sahu, National Sports University gi Registrar Dr. L Dibamani, Regional Institute of Medical Sciences Imphal gi Physical Medicine and Rehabilitation Department gi Head Professor A.K. Joy, CRPF Langzing gi Commandant Amadi Padmasri, Khel Ratna Awardee Amadi Olympian and Kunjarani Devi Amadi RIMS Hospital gi Department of Sports Medicine gi Senior Resident Dr. L Sobasani Devina Atheba Mithuna Singh oina saru yakhibaga loinana RIMS Hospital gi Department of Sports Medicine gi Senior Resident Dr. L Sobasani na phongdorakpada athletes sing na supplement food season nabada yamna checksin ba mathau tai asegamba food sing asi season nabana thorakadaba khudi khutnam thokpadagi Kannaba accidental doping ki case singdagi ngangthoknaba World Anti-Doping Agency na sakhanglaba supplement food tamak season nabana khwaidagi afaba khongthang oigani amadi athletes singna international tour tarakpa matamda yariba makai lambigi nak yetta yoliba street food sing charwit food sing charwit dabani loinana wadana athingba thamkhraba posak sing karigumba kanda charubana maduda athletes singda ningba kaininga oi Fadana athletes sing na jaga daba amadi charoi daba potlam singi supplement mathau taba oirabadi sports medicine ge doctor sing na tanabiu masigi damakta RIMS Hospital dasu sports medicine ge department hangduna leiri haina su phongdokhi sa jagadi lebangam daba adumba sigumba case me amsul lak pa yawe duna athletes sina moina khanga daba se akoi performance se supplement ka tanam koi performance improve taw ngam banati akoi talent koi hona jaman adai sokhan daba adagi chaba da chim phasana chaba balance ta chaba si me am sina akoina role do leje duna si me am moina khangbi ga damne has tanjan Wangzeng Kondongpopi Sports Complex Relief Camp Amadi Lamding Higher Secondary Relief Camp Taleriba IDP Singna State Government ki mathakta changsan ki ba khongjang matam kharagi oina handokre Mite Council More MCM Amadi Committee on Protection of Mite Victims COPMAP More gi luchingba singa Relief Camp ke IDP Singa punna famina duna wakhal taminarwa matungda Deputy Commissioner DC Thawal ga unaduna wari sanarwa matungda yanaba purakhibani Department of Teacher Education Manipur University Nasinduna NEP 2020 Prospects and Challenges of Higher Education for Future Learning haiba hiramda numit nini sithagadaba National Seminar hongdopagi tharom ama MU gi BC Court Hall da pangthokre tharom aduda School of Human and Environmental Science MU gi Dean Professor S Jivan Kumar Singh na Chief Guest School of Education MU gi Dean Professor Premlata Maisnamna President Department of Education Guwahati University gi Professor Dulomoni Swami Amadi Department of Education Tezpur University gi Professor Neil Ratan Royna Guest of Honor Sing oina saruk yaki tharongge manung channa souvenir ama release tawki tharonga marilena program in charge Dr. Chingtham Tomana haikibada NEP 2020 na lamdamashida Hana chutnaramba education system ge policy da leramba ahoba kaya adu menkhatpa ngamduna maheroi singbu awangba thaki mahei tambada hena nungai hanba amadi quality lehelagani policy asina lakpada higher education ge oina leiriba teaching learning process ta yauriba aspect singda hena mai pak na hotna bada thengnagadoriba challenges sing ashida seminar asigi recommendation sing ashina khara makai kanaba piba ngamgadra khanduna tharom asi shinjabani numit nini zathagadaba seminar da technical session mari thokna khaidotuna hena kupna khana nainagadori Kumjali Singh amaga chamapan supna marida thokiba ahanba nupi landa thawai katkraba thongna phabi ima manga irungom ongbi samujawbi lesang tem kwathabi lemapokpam sababati laishram ningol joboti amadi rajkumari tharoshana gi mafamda laishu katuna first nupi lan 1904 gi tares suba ningsing tharom pangthokre Universal Mothers Organization UMO gi meeng makada First Nupila 1904 Observation Committee na sinduna lamphel khunau da leiba MI office ta pangthokiba tharamadda UMO ge President Moirangthem Sarojini Leima First Nupila 1904 Observation Committee gi Haikruzam Thoinu Leima Peace Home
Supermarket Manipurgi Yungkam Ongbi Indrani National Media Confederation New Delhi gi convener LM Sanap World Human Rights Protection Organization International gi International Crown Chairman Dr. Loizing Len Chingsang Lakpa Namirakpam Amadi Co-Committee Executive Member Julia Singlaina Athuba Minthunglen Singh Oina Saru Yaki Tharom Maduga Mailena UMO gi President Moirangthem Sarojini Leimana Fongdorakpada Kumja listing amaga chamapan kuntra mapan gi December 12 da ani shuba nupilan thokiba laikibana ahanba nupilan su thokiba leifam thoi haina thigaluba matamda ahanba nupilan thokiba leiramle listing amaga chamapan subna marigi October 8 da ahanba nupilan thoki haina thijinbadagi khangbangamle maram aduna ani shuba nupilan gi tharom pangthokpagum ahanba nupilan gi tharom su pangthokpani loina state asida ani shuba nupilan gi tharom pangthokpa matamda state holiday lauthokduna pangthokliba sigumna ahanba nupilan gi tharom mathang chahidadi state ki thakta pangthoknaba honagani masida natana leibaki luchingba oina chongthorakliba sengna political class yarga thopirau political class jaroktaba miyoi kaya lamdam masigi luchingba oina thorakpana ngasidi lamdam masida thoaningdaba thodo kaya thorakpagi machak amasu ohelakli haina fongdokhi muthake mami muthake ai isa se president pham tha do ke ai laura lai laura la khaba aina hoyita adu amu hanna lawai mathau ta deba ta bro apa bathaba khalga to minati ija apa bana ija sima tawdi haibam thoi tawdabana tawdi haibam thoi maja da ma ahanba oina centimeter kunmari dasmik manga sangba gram changwa kunthra lumba gallbladder ama hatta da leba JR hospital na mai pak na loktopa ngamkhre ana laying lamda fidam ningai oiraba mai pak lakpa asiga mailena na JR hospital da consultant hepato pancreato biliary HPV and liver transplant surgeon oina thopuriba Dr. Longjam Sitaranjan na paumi singda haikibada India gi oina kumjali singane 13 ta Rajasthan gi masagi chahi 93 shurabi nupi amadagi centimeter kuntra sangba gallbladder thokhiba aduna khwaidagi chawba gallbladder oiduna leiri masigi hek mathangda tha sigi anida hospital asida masagi chahi 94 surabi oinam sawong bungdagi golmai premita dagi lauthokiba centimeter kunmari district manga sangba gallbladder asina ani shuba oidi hariba anaba ase gallbladder pipe ki oiba cancer ni haiba khanglaba matung operation adu pangthotuna lauthokibani haiki masida natana lamdam asegi miyamna aruba surgery ama lerakpa matamda mapal lamda chatliba sing asi lamdam masida su asegumlaba achoba surgery sing mai pakna tawba ngamle haiba wafam sing phongdokhi ꯊꯕꯥꯛꯀꯤ ꯁꯔꯨꯁꯤꯗꯒꯤ ꯒꯣꯜꯕ꯭ꯂꯦꯗꯔꯒꯤ ꯅꯐꯝꯗꯨꯗꯒꯤ ꯍꯧꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯀꯤ ꯃꯈꯥ ꯍꯥꯏꯇꯥꯔꯦ ꯈꯣꯏꯗꯧ ꯃꯈꯥꯐꯥꯎ ꯌꯧꯋꯤ ꯃꯥꯒꯤ ꯒꯣꯜꯕ꯭ꯂꯦꯗꯔꯁꯦ ꯌꯥꯝ ꯆꯥꯎꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯥꯎꯕ ꯌꯥꯝ ꯁꯥꯡꯕ ꯑꯗꯨꯝꯕ ꯒꯣꯜꯕ꯭ꯂꯦꯗꯔ ꯑꯣꯏ 24.5 ꯁꯦꯟꯇꯤꯃꯤꯇꯔ ꯁꯥꯡꯉꯤ ꯑꯗꯨꯒ 7 ꯁꯦꯟꯇꯤꯃꯤꯇꯔ ꯑꯃꯨꯛ ꯆꯥꯎꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯋꯦꯠꯁꯤꯅ ꯑꯔꯥꯎꯟ ꯑꯩꯈꯣꯏꯒꯤ ꯀꯦꯖꯤ ꯃꯈꯥꯏ ꯑꯃ ꯍꯦꯟꯅ ꯂꯨꯝꯃꯤ State asidagi khangatlaba saknareba oza mangada Lissupriya Foundation na Teacher Award lanthokre State asidagi khangatlaba saknareba oza mangada ikai khumnaba utuna ngasi George Ramos Horta Teacher Award 2025 khusinnabagi tharom ama Thawal District ki Samaramda leiba George Ramos Horta International Peace Center da pangthokre Lissupriya Foundation na Democratic Republic of Timor-Leste ki President Oiriba Nobel Peace Prize laureate Dr. George Ramos Horta gi mingda kachaba award aduda Momento Sol Amadi Case Award na chingbasu yauri George Ramos Horta Teacher Award 2025 pangkraba saknareba oza singa dudi Kumbi Sandong Upper Primary School gi Headmaster so oiriba National Teacher Award di Khangemam Indra Kumar Wal Thangta Federation gi President Huidrom Prem Kumar Nongada Boxing Academy ki boxing coach Pairizam Sanaviten Laikon Upper Primary School Kongbagi Headmaster Wanglembam Govin Amadi Amimaido Mayang Imphal gi volleyball coach MM Amir Hussaini Lissupriya Foundation na mana asi chahi khudingi tongan ba oza sing gi sinpham singda kathokpaga loinana thoidok handokna khonai sida piriba contribution kaya asibu awang bathakta ikai khumnaba utuna George Ramos Horta Teacher Award asi makhata na chahi khudingi pi higani loinana mathang chahi dagidi case award asisu lupa lakh amada pinanaba Kanabasu Lady Hari. Ngastige award sing adu Lissupriya Foundation ge chairperson su oribi mahaki apokpi Mama K Bidayani na kusinakibani Hari.
India ahaba oina lakliba British Prime Minister K. Starmerna Prime Minister Narendra Modi ga India gi financial capital Mumbai da unakri delegation chama hena yauna chathariba numit ini gi oiba trade mission da luchingba anina tongan ba hiramda wari sanaki Starmer gi khongchat pu puwari gi oiba amani haina PM Modi na haiki leibang ani gi marakte leinariba lalon etiki matangda India masung UK na khuyek pinaki luchingba anina Ukraine da thokliba langi matang da sukhanaki India na Russia dagi fossil fuels lairiba shina Vladimir Putin na landa thadariba semphangbo mateng piri haiki UK Prime Minister Keir na phongdokibada lan loisil hallaga matam chupagi oina Ukraine tangdo leitaba ama puraknabagi wafam kaya sukhanaki PM Modi mahak Putin gi marup amani adumoinamak Ukraine gi lan gi maramda wari sanaraga loishin khinaba suggestion kaya tauki India na global player ama oina UN Security Council da rightful place ama lauraga thabok lakhatpa pami hainasu Starmer na phongdoki British citizen oriba Zaktar Singh Johalbo India gi jalda chahi tare thamlakliba asi mara leibasuna aduna thadok hanaba mahaki imung manungna Starmer da haijaki PM Modi ga wari sana biraga chahi kontra nipan suraba Zaktar Singh Johalbo thadok hanaba haibi naba kanna taksan ki hari Madhya Pradesh ta lokhu ba fanabani haiduna loki hidak thaklurabadagi angang kumathoi sikhibage thodokta chenariba hidak cold drift cough syrup sariba Sri Critical Ski Mapu Chennai gi Kodam Bakam dagi fakre chahi humdra manga suraba Ranganathan bo Madhya Pradesh Police ke member tarit na saba tim amana mahaki mayum dagi ngarang ahing phakibani Ranganathan fabada Asok Nagar Police na mateng pangki mahak Madhya Pradesh ki Sindwara district ta Ranganathan bo purakpa yai hari ba mafam aduda angang ayamba sikhibani police na company gi manufacturing facility leriba mafam Sungaba Chatrambo Sakram Dasu Chatuna Yangsen Ki Ranganathan bo drug adulteration and violation of the Drugs and Cosmetic Act ki makada case pankre hairi District Sports Association DSA Kaksing na sinduna Association na sige playground na stariba 21st KK Memorial First Division Football League 2025 king asi sanakiba match anigi hanba ground da upsa mantak na YKWAC wabagai kadajit po panjal ahum anida thoikre match asigi ahanba panjal du KYWAC wabagai kadajit ki jersey number 18 Sunesna match ke minute ahum da chanki team asigi atopa panjal du na jersey number 7 yafabana first half loibagi minute nifu mangaga hapa minute mari da chanki bani upsa mantaki panjal singna jersey number 10 singnai chung na match ke minute komathoi jersey number 2 yep Laibang Joseph na minute humudra humdoi amadi humudra manga da chankibani ngasigi ani shuba ground ke match tana waleda wabagai amadi KFC Kaksing panjal amata chanaba ngamdana draw chatkre Nganba Football Academy amadi arambai tengol haingang Unit 34 anina punna khusamandana Sinba First State Level Model Cup Under 13 9A Side Football Tournament hangdokre Football Team Kuntrana Saru Yaduna Hangang Makhale Kaigi Kangzebungda Leiba Model Club Ground da pangthokiba tournament hangdokpagi tharamadada Social Worker and Delip Model Club ki President Hais Ibo Tomba Security S Tondang amadi Hangang PSKOC Hais Sachindra Yauna Maru eba miwe kayana saru yaki tournament hangdokpagi opening match da Neso FC Kairen Fabi amadi Yumbu Nganba FC anina sanaki match aduda team anina panjol amamam chanaduna draw chatki Imphal West District Association na senduna Pachoy Part 2 da laiba Pamyal Ground da punna Team 3 na saru yadun tariba Kuntrarak Suba L Sangita Devi Memorial First Division Football League ki ngasi sanakiba match da Social Youth Organization SOYO Uripo Kangchup Road amadi Kurkul Youth Club North KYC Kurkul anina akan mamong da lambatang naduna sanakiba match aduda Social Youth Organization Uripo Kangchup Road na Kurkul Youth Club North Kurkulbo Panjal ahum sanoda maithiba piramki loina league asigi hayengi ahamba match oina nunthugi pung 30 minute tara manga taba matamda Birasandra Memorial Sporting Club Tawong Khuk amadi Kadangban
apunba Naharol KAN Uripok Kangchuk Road ani lamba taunarba matung nungthilgi pung ani minute 15 taba matamdana Salam Juvenile Club Sangaithal Road amadi Yes School Athletic Club Yes School anina ani shuba match oina lamba taunaragani hairi. Sek Babu Macha Memorial Trust na sponsor tauba amadi All Manipur Football Association na senduna punna team 15 na saru yaduna takyal da leiba sai ground na tariba ahum suba Manipur Premier League 2025-26 ki ngasi sanakiba ahanba match da Imphal Youth Football Club IYFC amadi Rising Athletic Union raw anina akamamongda lambatang naduna sanakiba match aduda Rising Athletic Union na Imphal Youth Football Club po panchal ani sanida maithiba piki amadi League Astig ani shuba match oina anuba imagi mangal amadi Southern Sporting Union ani sanakiba match aduda team ani magna panchal amamam chanaduna draw oiki loina League Astig hayenge match oina nunthilgi pung 30 taba matamda ASU FIIFA amadi Angthai FC anina ahanba match sanara matung nunthilgi pung aniga minute 15 taba matamda Young Physics Union amadi Social Sporting Club anina ani shuba match sanaragani hairi. District Kang Association Juri Bamna Sinduna Juri Bangi Barprada Laiba Lamnan Community Hall Kang Sangda Juri Bangi Kangkut Nipan amadi Kasar Kangkut ani yauna punna Kangkut Tarana saru yaduna sanariba ahanba RK Ive Tombi Devi Memorial Laimarol Kang Tournament 2025 ki ngasi sanakiba match Kasar Kangkut Bina SAYC Sarok Ating Bibo Panjal Nipan Tareta maithiba piki hayenge match nuthilpung amataba matam Club Diwangga MITL Juri Bangga sanagani. Aroibada maru eba pau amuka hanna pizari. Jayol ama satharakpa humdrama thoirak shuba Wildlife Week 2025 loisemagi tarom pangthokre. Mera Hauk Chongba Festive Fair ITS Impact on Traditional Market Haiba Hiramda numit nini sethagadaba seminar kam workshop ngasi haudokre. Padmaratna English School Koksing sana Fungdong bagi tarom pangthokre. Loinana India da hanba oina lakliba British Prime Minister K. Starmerna Prime Minister Narendra Modi ga unaduna hiram kayada wari sanakre. Matang asida imes walam sanuk sa balushin jari mi eng tabi besingbo amuka hanna kurumjari.